Loibol khulgi thawdokta chenabasing khudakta phanaba CM na security agency singda poktak pikre ngasayo anganbada kangpokpi district ki loibol khulenda khulai paiba singna micham ahum hatkiba amadi yum kaya mai thakiba thawong chief minister khemchand akanamo ongda condemn tawbaga loinana chenabasing khudakta phanaba mari lenaba security agency singda poktak pikre CM Secretary na thadorok cherol amada mathaki wafam ase Chief Minister na phongdorok paga loinana misam yang ki mathakta sathakiba attack adu pangdaba amadi ngakpiba yarodaba thawong amane khulai paidaba misam yang ki mathakta on senduna mihan mipun chatharakpa ase miyoiba khunaina yafam thokte haide aseguma tamthiba thawong sathabasida senaba singlengak na lemna tharoi haba wafam Chief Minister na phongdokhiba loinana ngasigi thawdo adu karana chathabano haba thidokpaga loinana senaba sing phanaba khudakta paksana thi humbagi thabak sing sathanaba so state police amadi central security agency singda khanghankre loinana khudong thininga oiba mafam singda security arrangement gi thabak hena kankhanaba su mari lainaba authority singda direction pk amadi ngasigi thawdo adu soklabai munganung singda khudaki oina piba yaba relaki mateng pinaba su mari lainaba singda khanghankre haide Marasda mari suba ARB ke habildar ke Suresh bu haukiba sakol se numit ki numitang da thang thinduna hat kiba thawong Chief Sayumnam khemchana kanamong da condemn tawbaga loinana khudak da thi humbagi akanba thabak lokhatuna senaba mioi phaba ngam khiba adugi damak Thawbal commando unit pu thagatpa phongdorakle loinana laikhidrabagi imung manung gi awaba da saruk yaba phongdorakle laibak thiba thawdo ani asina Manipur ki law and order ngak senbagi thabak hena kankhatpaga loinana mari lenabo authority singna makhatana thigatpa amadi security operation ki thabak sing affected areas singda kankhatkre haide Manipur ki sing amasung tampa ki mafam singda operation chathanaba Cobra commando sing thonglaba haude haide status ta hojik leiriba kalok ki irang ase athubada loisinduna ing tappa Manipur ama poraknaba amasung Central Government ki maike degi lamdamasda leiriba lalhaubagi irang asi 2029 fawbada mapung phana loisenabagi pandamda Central Government ki maike degi CRPF ki Cobra commando battalion ani approve tawkhibagi matungina ahanba PS ki oina Cobra commando personnel sing thunglaba haure masang mameng tak thokningdaba CRPF ki makok thongba official amana phongdokhibagi matungina de Cobra commando singadu ngarang Bayrota Dimapur dagi Imphal tamna Bayrota lakhibane makoi singadu state asigi sing amasung tamgi jaga singda counter insurgency operation ga mari lenaba operation sing khakta da sijinagani makoi singasi jungle warfare da specialized training phanglaba ngaktane adubu makoi singasi state da leiriba CRPF makok thongba official singi command makhada thabak tawgadabani haina phongdorakhe adubu ahanba base ki oina thunglakhiba Cobra commando singadu hojik kadai da leibagi habadudi security region da phongdo u habadi yakide makoi gi operation asi yamna secret oina chathagadabani makoi na sijinagadaba mathau taba khusukulai sing amasung gari sing hana na Imphal da thunglaga leikhrabane wala riba Cobra commando sing adusu lakadoriba seol amani asigi manungda ayamba thunglaragani haina phongdorakhe panba yabadi state asigi leiriba irang asi mapung phana laksenabagi damakta Central Government ki maike degi Assam da hojik operate tawriba 210 battalion amasung West Bengal da operate tawriba 207 battalion gi kangbu sing Manipur da deploy tawna pa hokhiba me kunthra mathoi da ayaba pekhibane Cobra commando sing asi akhanana left wing extremist sing laksenabagi damakta haukiba sahi 2008 gina 2009 da linkhatkibane hojik phawbagi oina Cobra battalion 10 sure haire Manipur dagi maya kaba nisa maru phangna muthanaba langakna honagani haina Govindas na phongdokre Manipur dagi maya kaba nisa gi polam maru phangna muthanaba state government na changsilaba khongjang ase hanba leiroi haina Manipur gi home minister Govindas Konthojam na phongdokre wafam ase Thobal district ki Moijing Khongkokta aina yadraba drug sing phaganaba chathakhiba operation da laikhidraba Marisuba ARB gi habildar KS Suresh ki mafam da ikai khomnaba uladuna wafam ase phongdokhibane mahana hailenga asina maya kabani samaru phana muthanaba changselakliba ase hanba leiroi problem ase dagi Manipuri khunai bu kannana bahona bada laikhidraba habildar KS Suresh na kathokpaga loinana laukiba thodang singa du pedawede su kauraroi ngasigi luraba tanpham asida mahake imung manung kaloinana aikoina amata oina leminaduna aranba tawriba singbu thengnagani haina su Minister Govindas na phongdokre Cyber security mapangal kankhatnaba consultative workshop pangthokre hare Manipur lenga ki enforcement technology department sinduna state data ki cyber security framework he nama pangal kankhatnaba
State ki thakta consultative workshop ama Manipur khida leba IT SEZ ta pangthokre thoramadu da Secretary Information Technology IT Somurjit Salam Printing and Stationery Department ki Director NG Robin Nailit Imphal ki Executive Director Dr. Y Jayanta Transport and Department ki Director Daina Khumanthem amadi atai maru oiba mioisingna saruk yake Ministry of Electronics and Information Technology ki makhada pangthokiba thoramadu ko mari lenana IT SEZ Manipur ki Director Gurumayam Robert Sharman Hai workshop asi national ki thakta pangthoklaba matung state khudima ki framework semnaba ministry ki makhada thaba paikhatpane IT Special Economic Zone SEZ na state ki IT department ki makhada portal amadi data kaya control tawri hariba data sing asi section na thamna bohona bane natrabadi data sing asi kanagomba amana hack tawkhiba thoklabadi asoba issue ama oirakadawri bane mahana makha taraduna hainga sig workshop asida saruk yariba stakeholder sing technical partner sing asina hariba framework sing asi sembada mateng pangbaga loinana makhogi oiba aningba pamba kaya hapto hapsen tawduna national level da report amukhanna थागदबने हाना फोंदोके कंबाइन फोर्स न लुपा करोड़ ने फुतरे लोंगी याबा टेबलेट फारे हरे मयाई काबद्रक की मायक मणिपुर लेंगाक संसलकी खोंजंग की मखा तारकोइन मणिपुर नोम कांगतना मयाई काब सिंजाक संग इम्फाल के एयरपोर्ट यावना तोंगान तोंगान मफमदगी सेक्यूरिटी फोर्स सिंग फारे मसिगा लोइना मियोय क्यामसु स्टेटस दा तोंगान तोंगान मयाई काब ड्रग सिंग पुथोक पुसिन तौबा अमदे ललोल इतिक तौबगी थबक अदबक मखा ताना चथरे मणिपुर लेंगाक की मखादा सेक्यूरिटी पर्सन सिंग मयाई काब ड्रग लाक्सिनब फना कन होनरबसु नोम कांगदना मयाई काब ड्रग सिंग फाबा मदे ललोल मियोय मसिंग हेंगलक्लिबा सिदा अचौबा वाहंग अमसु ओइदे मणिपुर दा मयाई काब ड्रग की मायकता संगसिलकपा सेक्यूरिटी फोर्स की खोंगथांग अमदा ngaraamiyoy amaga loinana masing yamlaba maya kabadrak yaba tablet kaya security ki apunba team amana jiribam dagi phagat pangam khrei police dagi phangba paw ki matungina anti narcotic operation ki manungsanna Assam Rifles na Manipur Police Central Reserve Police Force amasung Indian Reserve Battalion ga loinana ngarang jiribam district dagi lupa crore ni phutare longgi oigadaba lona thingkraba yaba tablet lakh mari ga konana miyoy amasu phagat pangam khrei security ki sauna mai pa ke badu district asigi manungda mayai kaba drug puthok pusin tawre haiba akangnaba paw ama phangbadagi chathakiba operation da phagat pangam khibani haina police ki statement amana haide security na akangnaba paw ama phanglaba matung jiribam district ki lengang pokpe area da achalawong tawriba gari sing khamduna thiba humbagi thabak sathake हाइरिबा दु सिंगनिंगा एबा मोंगदा लाकपा टाटा ट्रक अमा खामदुना चेक तौखिबदा टाटा ट्रक अदुदगी यामलबा याबा टेबलेट सिंग अदु फंगबा ngamkhibane मयाई काबा ड्रग सिंग अदु पुरकपा टाटा ड्राइवर अदु बिहार दगिनि हाइरे महापुसु पुलिस न फाजिनखिबगा लोइनाना फारबा ड्रग सिंग अदु सुमर लेनबा अथॉरिटी द सिनादुना मखा ताबा लोगे ओइबा थबक लोखनबा थिजिनबा हौखरे हाइरे The Great June Uprising and Unity Day की थौरमदा मियाम पुना सरुक याबियो हाइना दिरेना फोंथोखरे सही खुदिंगी पांगथोक्तुना लाकपगुम हंदकी ओइनासु जून 19 दा पांगथोकदोरिबा 25 सुबा The Great June Uprising Unity Day दा मियाम पुना सरुक याबियो हाइना UCM की प्रेसिडेंट YK दिरेना फोंदोखरे वाकैथेलदा लेबा अमुकोगे ऑफिस दा पांगथोकपा पावगी मिफम अमदा वाफम असे महाना फोंदोखिबने UCM amasung amukona khusamnaraka pangthokadoriba thauramasi matangda mahana hai kumja 2001 da India government na Manipur ge apunba saktam thugaina bo honarapadagi thauna phaba miyoi 19 na thawai katkibagi thawong adubu ekai khumnabo oina thauram asi pangthoktuna lakpane handak sahi oina su ke krupata leiba The Great June Uprising Memorial Complex da thauramasi pangthoknaba sem saba loide थौरमसी पांगथोकनबगी सेमखिबा ऑर्गेनाइजिंग कमिटी की चेयरमैन YK धीरे ने वाइस चेयरमैन सोरक खाइबम संजोय ने कन्वेनर द प्रताप लैसांथेम अमसुंग को कन्वेनर द शांति नाहकपम अमसुंग फाइनेंस दा मोमोसा खल्ले ममांग सही सिंग द पांगथोपगम हंदकी ओइना जून 19 दा थौबसिंग की मफम दा हेकलेका तमगने थौरमसी द मियापुन सरुक याबियो हाना माना अपील तौखे पावगी मिफम अदुदा अमुकोगी प्रेसिडेंट सु ओइरिबा The Great June Uprising and Unity Day की ऑर्गेनाइजिंग कमिटी की वाइस चेयरमैन सोरक खाइबम संजोय ना हाई जून 19 दा पांगथोकदोरिबा थौरमसीदा कालुक खुदिमकी मियोय सिंगना लेबाकी दमकता थवाई कटख्रबा थौबसिंगी मफमदा हेकलेका तंबदा सरुक याबियो हाइना अपील तौरक्ले
MSPDCL MSPCL 2019 exam cancel taukhibaki mayokta khongjang sangsalakadori MSPDCL MSPCL 2019 gi recruitment exam cancel taukhibaki mayokta sangsangadoriba khongjang asida recruitment asida sarugya khiba candidate singna sarugya naba MSPDCL and MSPCL 2019 candidate association gi maikaidagi appeal tawrakle association asigi admin team gi maikaidagi thadurakiba cherol aman hairibana recruitment process cancel taukhibadagi hojik oiragliba phibam ase yamna luba tangka amadane thong ase candidate singi future right amasung legitimate expectations singadu hakthengna saitheng pibane maramaduna asigumba thong asigi mayokta association asigi admin team gi maikaidagi democratic oiba amasung aina yaba moongda amata oina agitation sing sangsanaba awareness campaign sathanaba representation sing pisinaba amasung apunbagi oiba khongjang sing sangsanaba mod amata oina warep laure maramaduna apunbagi oiba phireb asida sontha hanaba makhalambatagi thabak thoramsing paikhatanaba amade amatoiba phireb leminanaba appeal taure association asina lauthukibagi matongina meeting demonstration amasung program singbada candidate sing amata chithatana saruk yabiyo sterasigi directive matongina discipline ngana mathau tawbiyo khongjang asida saruk yanaba member kudimakta thauna hapiyo hauzik oiba phibam asida apunbagi oiba warep amagi matongina demand sing asi phangnaba khongjang sangsangani amatoina yanaraba phireb amagi damak sai theng mayok nariba singna punna leminaraba khaktada ekhogi phangpham thokwa hak amasung justice adu mapung phana phangba ngami habase history na mapung phana mayek sengna taklebane haikhe akha arau yauba akanba nong suraba yai haide awano po station da laklaba numit manga taruk ne asida akha arau yauba akanba nong suraba yai haina IMD na section 1 thamlakle IMD gi officer singna phongdoropogi matungina nong puba nuksida se haujuk Bay of Bengal gi saruk sing yausilakpaga loinana awano po region asida lakadaba numit manga taruk ne asida akanba nong theng tharaba yana lairibane mathangi seol phawda Manipur Assam Meghalaya Nagaland Mizoram amadi Tripura ki mafam kharada me oirap nong taragane aduga akharau yawa nonglai nusit thenaraba yai thasigi taruk amasung tareta mafam sing asida pungda kilometer nifu dagini yankhai phawgi changda nuksit sitlaba yai Nagaland Mizoram Manipur amasung Tripura da su thasigi manga dagi tara phawda akanba nong suraba yai haide